Papunba Kolau Gabdetagi Lokocherke, James Rolrem Sankova Kuki terrorist ama January 11, 2026. Pungma Panda, Charjan Purgi Psychotagi, Amasu Burma da Kapnabada, Sokpadagi Ijoda, Laikana Bangamdana Sikre, Ngasi Psychota Purakre Heidi. Military na PDF ke Kema Thugaire Bangam Kre, Mafam, Nawi Tame Village near Shin Fayuk Hyun, Salin Township, Makwe region, Nong Makangdana military na rebel Singbu, Tagthokba Hokre, Naga Ichol Inau Sing, Yaunaba share Amta Taubiu, Mayam Nagana Kuki Gari, Lalhoubagi Kuki Lanmee Changsin Kre Hari. Papunba Kolau Gabdetagi Lokocherke, Naga Ichol Inau Sing Yaunaba share Amta Taubiu, Mayam Nagana Kuki Gari, Lalhoubagi Kuki Lanmee Changsin Kre Hari. Thadau KB Gate ta arms Nifu Hena Thazin Kre Gate, Hangdo Kre Gari di Thadringai Kumoise Yam, Usit Mandre Lanmee Mayam Leirasu, Chenjin Kre Ekoina Nagaga, Irangze, Sagatning the Bani Adubu Moina Taurisidi Yamnadi, Kangbawari. Tripura right wing groups in the Muslim Gidukan Yum Mox Kayamai Thakre, Tripura Gi, Kumargat subdivision the Laiba, Saidar Parda, Local Laisang Amagi Fan Kongat Pagamari, Laina Bawafam Dagi, Unkonarak to the right wing groups in the Muslim community Gimui singing Mingda, Labor Dukan Yum Amadi Muslim community Gimox Kayamai Thakre Hari, Thodo Asida police personnel Yaw Namuitara, Rom Aso Pandanki, SP Avinas Kumar Rai Nafundo Kibada, Hosik Faubugi, Unadi Makata Babalinski Tawong Chatabagi report late, paramilitary forcing that Kong na patrolling chatuna sensitive oiba mafam dangak senbagi thabak paikhali thodo aduga mari leina miyoi tara sufare haidi agency gi pauna phongdorak pamatung ina ngarang ayuk Hindutva activist singna Muslim nupa amagi dukanda laktuna localization ama sabagi damak donation tauki maduda Muslim nupa aduna mahaki oinadi mamangda donation gi senfam kharapi khibalai khre numit kharani gi dungda amu hanna pi bangam nabo honnagi haina khumlakpada activist sing aduna madu yaroi haina phongdokpaga loinana Muslim nupa adubu fu chaibagi thabak tawrakhibani masigi tungda Muslim nupa adugi yumda fawbo chatuna mai tharamki thodo adudagi chauna wathok oiraktuna nakalani gi marakta umkhatnabagi thodok thoki umkhatnaba hengalakpadagi right wing group ki miyoi sing aduna yum taruk Muslim gi dukan kaya amasung mox mai thabada natuna gari kaya so akai toi thoan ki hari choirak sida Tripura Congress Legislature Party gi luchingba Birjit Sinhana balance na sogalaba mafam asida yangshin bachamna ba honabada security force na mahapu chathan ki de haina nungai taba phongdokhi Cuba da anoba akiba fanglaba virus sandorakre Cuba da masak maming khangdriba akiba fanglaba anoba virus ama sandorakpadagi leiba asigi hospital singda patient sing thamnaba mafam fawba leikidre narba miyoi singda kanba layau unsa ngangsilakpaga loinana maku hurakpa oba phaiba tang singda chikpa nabana chingba layong sing mayoknari COVID-19 H1N influenza respiratory syncytial dengue amadi chikungunya da yauriba virus sing anaba virus asi punna yauri miyoi lising kuntraga nipan lom positive oikre yangkhaga taret na sikre hari Iran gi ihauda miyoi chani ga taraga taret hena sikre miyoi lising ani ga chatruk lom na Iran government na fajinuna thamkhre report Iran gi ihauda miyoi chani ga taraga taret hena sikre miyoi lising ani ga chatruk lom na Iran government na fajinuna thamkhre haina Iran International gi report amana phongduragli choirak asida Iran da America na matam amada hekta military attack chatharakpa yabagi akiba leirakpana leiba asigi Parliament da Iran gi luchingba singna that to America haiba kholawga loinina Iran hokre America gi foreign department gi maikei digi Trump na phongdokliba wafam asi Iran gi luchingba singna taraina lawrabadi awawa tagani haina aki khangpi kre kariguma US na Iran da landaraklabadi Israel na sunakala maromdagi mateng pangsilakpa yabana achoba lanjau ama amuk tholakpa yabagi akiba chauna leiri haidi Iran gi Lanmee singna ihauroi singbu chapkhaina bagi thawong paksana chatharakre lakna fanaba yadaba mongda Iran sinba thungna chatharakliba ihau asida saruk yariba ihauroi sing chapkhaiduna laksinna bagi thabak Iran gi Lanmee singna paksana chatharakre hairi CNN gi report asagi matung ina Iran gi government na ihau asida saruk yariba miyoi sing maral gi matung ina leiba asida chatnaduna lakliba logi matung ina tongan ba akiba fanglaba chairak singa loinana sibi chairak fawa pigani haina Iran government na lauthorakre hairi Saudi Arabia amadi Pakistan gi military alliance ta Turkey su yarugani tabada Israel gi luchingba sing pakhatkre Saudi Arabia amadi Pakistan gi military alliance ta Turkey su yarugani tabada Israel amadi India gi luchingba sing nungsa thingnarakpaga loinana pakhanakre ningsingba yabadi mamang chahi gi September thada Pakistan amadi Saudi Arabia leiba ani gi marakta military alliance ki agreement taunakhiba du da pumna mangangnakibani report asigi matungina kariguma Pakistan amadi Saudi Arabia gi military alliance asida Turkey su yausin khrabadi tungda Israel amadi India gi oina khudongchadaba kaya mayoknarakpa yabagi fibamda lei haina expert singna phongdurakibani nuclear war gi damak design tawkhiba parloi gi plan ikhang khangaudana paithorakpadagi pumnamak pakhanakre
Iran, Venezuela, Greenland, Denmark akan mamongda America ga muknaringi chera asida nuclear war gi damak design tawkiba Perloy gi plane ni haina sukhangnariba Doomsday plane ikhang khangogdona paithorakpadagi malingi luching mapumna makham thengna angakpa amadi pakhatpa pongnakhre hari New York Post ki report asagi matungina matam kuina urudraba Perloy gi plane adudagi America gi defense minister Pete Hegseth kumtharakhibana maram oiraga amuka hena mipaiba pongnarakibani Perloy gi plane ni hainariba Doomsday plane asi supnagi America gi achoba emergency gi matam khakta puthokpani atai matamdadi miyamdagi yamna lapna lona thupna thambani plane asi National Airborne Operational Center gi mawongda thabak tawbani plane asi Atiada paiduna command post oina sijinai plane asi da engine mari yawi loina pung 12 romsu thau yaudana paiba ngami hari Military gi power khwaidagi leiba malemgi leibak singi top 10 lauthorakpada India mari subada yaurakre Global Fair Index ki military gi power khwaidagi leiba malemgi leibak singi top 10 lauthorakpada India mari suba position da yaurakre haina report amana phongdorakli report asigi matungina malemgi leibak 195 rongi matik maya yamna kupna nainaraba matungda list asi lauthokibani list asigi matungina malemgi khwaidagi military gi power leiba top 10 gi leiba asi mathang manau naina America, Russia, China, India, South Korea, United Kingdom, France, Japan, Turkey, amadi Italy yaurakibani list asida Pakistan di yamna thapna laikre hari oil pump sing thong loli maman hegatlagadi pam mamang amasung manaktadi petrol fangni ngasi nungthil Manipur Petroleum Dealers Fraternity gi news tingalenga kami fam pangthokadauri Mamang thagi tarukta oil pump amada hand grenade ama thamlamduna aki akhang pohalamlaba matung tha asigi nipan gi numidangdana moirang PS na konba kumbi lambi paring da laiba MS Ilidas Fuel Station da bom langsinduna pokai halamba thodokta Manipur Petroleum Dealers Fraternity na tha asigi mapanda tongan ba demand ahum governor da taksil aduna demand sing asi lenga ki maikai dagi thabak ta onthoraktriba fawba tampak amasung masigi akoibada leiriba oil pump sing na tha asigi tara dagi thonglo lagani haiduna lawkhiba warep ki matung ina Thasigi taragi ayuktagi hauraduna ngasi fawbada hariba mafam sing asida leiba oil pump sing thong hangdrabasu pam kharagi mamangmaktada amasung anakpa mafam singdadi miyamna mamal hengatlaga petrol sing marang kaina fangli Thasigi taradagi fraternity asina makhoi gi demand sing taksiladuna tampak amasung masigi akoibada leiba oil pump sing thong lonsin khibadagi miyamna petrol amasung diesel anigi manungda maru Oina petrol fangnaribra amasung mamal kayada matau karamna kadai waida fanglibagi haiduna Imphal West ki tongan ba oil pump khara amasung makhoigi manakta jattuna yenglubada oil pump khara gi mamangmaktada liter ama chanba isingi bottle da petrol halaga liter amamamda lupa chamaga yankhai dagina chamaga marfu fawgi changda yonba amasung thau asibu mathau taba gari macha amasung achoba thauba singna leiramba thengnarakki Thawong asidagi pauche sina dealer amada hakthengna phone tawduna hanglubadadi khongjang asi state asigi tampaki mafam sing amasung akoibada leiba pump sing na jangsinbani adubu masidagi handokhiba mafam sing dadi oil pump sing hangba yawbanina mafam sing adudagi puraklaga yonba oigani khongjang changsiliba mafam sing de leiba pump sing dagi di ngasi numidang wairam fawbada consumer amatada petrol natroga diesel liter ama fawba yon nakhiba leiti hairaki dealer sina phongdorakpagum Imphal East amasung West District da lariba oil pump sing amada thong hanglam khidabada natana pump sing asigi changfam da yot ki sambal natraga thorina chingba tingsenduna pam manung da fawba makal amatagi gari amadi mi changba yadana ba thingba piramba thengnarakhi adum moinamak hengatlaba mamalda mafam ayambada miyamna petrol marang kaina fangliba si moirangi thodok thokkiba numit adugi thangnaba tha asigi mapanda pam ayambada miyamna queue leptuna Pakhat potlei tawduna petrol amasung diesel henjinalation nakhibadagi oigadawribra natraga khongjang asina concentriba tampaka tainaba chingi area da leiba pam singdagi purakpa oigadra haibadudi chapchana khangba ngamlakhide fraternity asina maram chaba demand sing taladuna ngarangdagi hauna changsilakliba khongjang asigi tongan ba matangda ngarang nungthel lenga ki commissioner home ga mantri purkhi da leiba anauba secretariat ki building da wari sanakre adubu Fraternity asina taliba demand sing thabak ta onthokpagi matangdadi officer asina waref lawba ngamdabaga loinana fraternity gi miyoi singi apamba maikairomda laktabadagi nakalani gi marakta yasinaba purakhide maram asina oil pump sing thonglonbagi khongjang asisu makhatana chatha khibani hairi adumoinama pauche asina dealer amadagi phangba pauna haibada Manipur lenga ki maikaidagi mari leinaba authority na hayeng nungthil pung ama tarakpada all secretariat ki main conference hall da fraternity asigi miyut singalenga ki marakta Mifam amang pangthoktuna demand sing asigi matangda makhatana khanagani haibagi aiba cherol ama pirakli hairi lenga ki cherol asigi matungina mifam asida fraternity asigi miyut sing chatuna saruk yagani haibaga loinana lenga ki maikaidagi fraternity asina taliba maram chaba demand sing asi thabakta onthorakani haibagi thajabasu leire hairi